Hello everyone, welcome back to my channel. Ngasiso amuk call prank tawjadoine. Ngasi tawdoisina aigi inaunupi magi mamingna Elizabeth aduga aina tawdoise magonda haidi magi nuksinaba nupase toknaro haidi aiga nuksinare haibase haidoine haidi yam nuksinabane mabani se 5 years sure ko nuksinaba ado magi reaction do yengminase mana tawrakpado kai harai habado yengminase adudi mayam ai call tawjarage. Let's see. Phone pairaktabi tawi. Hello? Hello? Kana? Si Elizabeth oibirabro? Mane. Kana orbano? Kainodebako, I si Pretty, Pretty edi kanano? Tadelgi girlfriend. Oh, kay haige na tawag na ingoda. Kainode, takse yaragadi Tadelgi laptopigro haige torokpa. Oh, adu haige na tawrira. Ahoy, Nang ina Mayam Thai-na. kaido, hauba khatnabagi robda haubirakisibo. Haidi, Nate phone tawraga adumaina ga hayak pangamise airo thai se maise. sida bai thawa thadaba kaim leiti Tadelna haidokpa kamdabaduki aisu mai nupi ama oina haidi bai mateng pangba haitare mana haidokpa kamdabado aina haijarakpa. Sida kamba kamdaba kaim leiteko. Ma hello. Magani aina ngani call tawraga wari sanabase pamdraba haitare. Oh. Nabani nushina di kyang kuira ba. Hada 1 year fagibagi anniversary tawkre. Oh, 1 year fagibagi anniversary tawgraba. Ahoy, Yam nokningi be manang saidi. kaido haisibo. Akoy 5 years anniversary tawgrabado. Kaso gaide haide akoidi dawda dushina jarakpa dangda thai magi ex haitare ko. Se. Dele masane ngone toknarese so haidana. X kind on thong pikraba nangna. Nat upadu da papdraga dangda sum wajida honjida sum haurise kai kari wakhal laibagido. Ho ibe manang Oh pare kado bhai pamale. Nang ai pamisi dangdo oiro. Pamisi dangdo oiro. Kado pare kado bhaige sumai tawrase. Danielse hꯧzik aiga khangdare aduda yaragadi tokpiro lapthoknhanbiro. Haidi mawadi lapthokpigro. Si khatane aina haidigise. nang se Daniel se yam pamba yam nushijaba mariko. Ahoy, adomai haitare. Pare nushinaro. Aduga ne aina haigadaba ma nang nushinaido 5 years ki valid khatani ko. Aingonda phone tawraga Daniel le laptop pigro. Nang goina phajana nushinazarage na phone tawrai natra. Hoy, anumakne khangbirido yam nungaire. Oh, pare nushinaro ado 5 years ki validity khak leiba nupadu nushinaro nangsu aduga 1 years kuidreda 4 years mukta ngare phajana nushino ko. Haidi adogide dada kaisu khanbiyo haidi. Thank you. Nushidaro haibibei damakta. Ho aisu thank you haidok pirabagidamakta thamadra ai somna thabak khar leiba. Yam nungaizare. Paukumdubak phangjare. Thambiro yarni. Isema. Thama. Ado ai mongona call tawge ma pairakpra yenge ko. Hello. Manda. Male. Man heijdbeini ayu somna mun thama yam ngoi jani. Hoi. Ado mayam do wa khara haramuse. Kai do video lawriya. Hoi. Mayam ko heijdbeini se ka shiksham so haite acting haita ai hujik tawrido do mayam na nushibiduna hana subscribe tawdaba yaw tar to shinbiramo aduga comment mo bibiramo like tawbiramo aduga su share tawbiramo. Subscribe to tawbiramo. Chiche mu support tawbiyo mayam. Adudi mayam, bye bye.